ngasi ay phong kiba tuan manipuri si phong singdiga masum thokiba thawdo wathok singdigi maru oibe I pausing khongat charaga manipur top channel gi maikai digi mem da share tawzigi ahan bada maru oibe pawa moina hospital singne layeng biyu yadabadagi bal bawon da anaba sire jenims natana hospital punama covid ke anaba lawkhidre amasum nongmada samriga kunthra gum dai positive oiduna fast wave ki record thuaikhre manipur covid-19 ge ani suba wave lakraba matungda positive oiba migi masing ising isawgum na leptana hengalakpana anabagi phamung hangdre haidana positive oiraba ahal ama layeng biu yadabadigi khumalampakta leiba balbon hospital care center da thamjinbadagi ngasi nimit yungba duwaida laikidre miyoibagi punsi kan bahai bisi lenga ki tangai fadaba thaudangni haizaragasu hospital sina covid positive oiba miyoi layeng biu haiba yadabadigi covid care center da anaba sienbagi thawong asi maikei kyadagi pendaba phungdorakle amasum lengang asiguma phibam asi khudakta miyeng sangbinaba appeal su tarakle amasum khumalampak sport complex ta leidiba balbawon covid care center da ngasi numijung ba adu waida laikhidraba miyoi du masagi sei humdra helaba oripo tawrangbam laikai digi nupa amani amasum imung manung naknaba maphamdagi phangba pauna hai miyoi du hokhiba me anida balbawon covid care center da mingsalaga leirakhibani hari masam pau sinai miyoesi ma ki loina bi edu covid-19 positive oirakpadigi mahak masasu test tawrubra covid-19 positive oirambadigi yumdo home isolation tawraga leirakhibane yumda leiringai da ma ki oxygen saturation hantharakpadigi hospital de admit tawnaba honabada imphal da leiba lanai hospital amada pukhatpra covid bed leitre haiduna mingsan gi yarakhide madugi matung tarakpada miyoedu rims amadi jenims ta pukhatuna mingsanana ba honabada phamung sandre haiduna mingsanba phangdabadagi mari leinabasingna khumalampak ta leiba balbawon covid care center da su oxygen leibani mafam aduda oina leiro haina khangalakpadagi covid care center aduda leirakhibani so hairi lenga ki hospital singda hangdongliba covid care center da phibam soklaba anabasing adu thampham leiraktraba tangka asi yauraba phawbada lenga na tuminna lesinba asi pendi hairi amaromda rims ki authority ki mekeri ki pauksi asida hai haujiki oina rims hospital da covid bed humdragni thoi leibigi manungda phamung loina ma anaba leire loinena maduna sandaduna ahan ba phamung tarago humdoirom hapsilaga ahenba anaba sing thamlibani hospital asina mapandagi lakpa anaba sing lauksindabagi matangna official aduna hai rims da casualty da nongmada laklib anabasing asigi marakta positive oiba migi masing ka hena hengalakpa loinana ward laying duna leiba anabasing gi marakta covid-19 positive oiba yakshilakpa kaya asina tangai fadaba makhugi phamung khara thamdaba yadabadagi mapanigi anaba lawdabani so haiki mangna hai haujik rims ki oina oxygen gi award pa leitrabasu handaki ani suba covid ki web asida covid-19 ward like narib anabasing asi oxygen Sezinabigi sang asi mamangi ahan ba wepa yengnabada yamna henmana oxygen gi stock asi lotion ki ba yabgi akibale maramasina rims ta phamung hengat ninglabasu hengat pa ngamdana leidi amadi mapani gi anaba laushindabani so haidi rims ki oina di haujik phamung hengat na ba sem saraga leidi bani adubo oxygen gi phibam asi hanadagi phibam phagatle hairabasu nomagi sizinna ba kona na ba buffer stock sagatpa ngamdabagi phibam ama leibasida anaba hena laushiluraga oxygen piba ngamdabagi problem lakadra haibagi mi paiba le haiki amaromda sija hospital da masagi leijariba covid ward adu anabana thanna leibana maram oiraga mapanagi anaba laushinba ngamdana lakibane jenims hospital su leijariba phamung asi thangalakpa loinana laingakna medicine ward ki phamung sama covid ward on khatnaba khangan khiba leikrabane covid positive oibisingi manungda handaki ani suba web asidana hena sathiba phibam ama lakpa asigi yenglaga phibam soklaba anaba singbuna hospital thambiraga phibam phariba anaba singbuna covid care center singda thamningbagi apambasu phongdorakdi haina pausina makhatana phongdorakdi yamna laibak thiba pawmani ma'am sujudna covid 19 dagi lapna laminasi aduga lapna laminanabagi damakta sangliba mathel singni ma'am sakarna piriba SOP sing amasum guidelines sing amasum SOP sing ngakna satminisem sum covid 19 sidagi lapna laminasi hainsu manipur optional gi makeri gi ma'am da request tawjari amasum pausi maka sa thazara poina to pamarui ba pau khra ma'am hapsage ma'am la fukta minasi maka sa tharak poina to pamarui ba pau manam greater impal manung da gari sa thok sin to ba yararoi kaithel khra su hangba thingjin khre
Manipur COVID-19 laisa ki phibam nong monomi hengalakpaga lonya na positive oiba mi gi masing asum wong khalang libasi yenglaga Manipur lengang na akaknaba khara natana makhal khuni maki gari sing satok tasin tawbuda athing batham khre loina cantonment zone gi manung da lairiba Imphal East amadi Imphal West gi manung da lairiba maru oiba kaithel sing thong lolhanana ba lainga na order thokre Manipur lenga ki home department na ngasi thokiba order adugi matung ina haukiba April kunga mapanda Manipur lenga ki maikei digi thokiba order amana Greater Imphal gi mapam khudimak asi cantonment zone oina lakthokibane adumoina ma pot yoliba madi pot leiba lakpa miyoi singna kaithel singda ka hena sinkhalakpa asina COVID-19 hena sandorakpa yabagi phibam ama lakpaga loinana mapung faba shutdown ama lakthoktuna madu thingmagi tangai fadaba lakle amasu mafam asida Disaster Management Act 2005 ki Section 20 Clause 2 Clause A gi matungina dukan sing hang loinana miyam amadi gari sathok sasin tawbada ahen ba athing ma thambagi order adu tholakpani hairi amasum anabu order asigi matungina April kunga mapan na thokiba yathangi matungina ayaba pikraba dukan sing amadi vendor sing adu dukan natragana vendor ahum khudinge amamam pali nine hang pa yagani kariguma dukan sing natragana vendor sing adugi ro adu yamna sinlabadi ro ama kalaga ama pali nine hangadabani loinana dukan sing amadi vendor sing adugi mamangda queue system tawgadabani haina supali postai puba gari sing oxygen puthok pusin tawba gari sing LPG oil tanker sing essential servicing haibadi power supply water supply amor akai khumdok pagi thabak tawriba gari sing public distribution system sing medical covid ka mari lainaba thabak sing na seasonaba gari sing amadi hana ayaba pikiba department natragana organization sing gi gari sing natana atai makhal amati gari sing sathok sasin tawu yararo haiki Mari lainaba Deputy Commissioner sing amadi Superintendent of Police sing na dukan sing gi roster adu semani loinana karigumba vendor sing dukan sing aduna social distancing ngakna satrabadi amadi mi yamna tilhalabadi madu DC amadi ASP na thingjinbagi ayaba piri Khurai Lamlong Andro Parking Lambulen Kongba Pisumthong Kwa Kaithel Naga Mapal Singjamai Bazar Wahengbam Laikai na singba Kaithel sing asi thingjile Deputy Commissioner Singh District Singi ASP Singh local club Singi mating lauraga vendor Singi mamangda roster ngakpa amadi physical distancing tawhuna na bathabak lokhat katabani tongan ba bank branch sing ayuk pung 10 dagi nungthul pung 2 makhai fawa hangdoktuna lainga ki transaction khaktamak amadi COVID-19 thengnabaga mari lainaba transaction sing amadi lainga ki project sing khaktamak ki transaction chathagani Bank sing na athuba madi akaknaba matamdagi matamgi manungda tawgadaba transaction sing adu khaktamak paikhatkani athubagi oina paikhatkadaba transaction sing paikhat payanaba akaknaba staff sing khaktamak karaga finance department amadi treasury sing thabak sugani post office sing ayuk pung 10 dagi nungthil pung 2 makhai fawba hangdoktuna hidak langthak delivery tawba medical equipment sing delivery tawba yagani amadi atai thabak thoram sing di makha satharoi Airport hangani loinana staff sing amadi passenger sing sathok chasin tabu yagani petrol pump sing amadi LPG outlet sing hangani amadi IOCL gi official sing sathok chasin tabu yagani hain order aduna palli han spausin makhatan phongdorakli makhasa tharakpoina topa marueba pawa manama medical mairoi sing covid thengnabda sijinagadori Manipur COVID-19 yani sibo wave na ahan wave tagi hena sathiba phibam ama lakliba si yenglaga Center ki paukta matung ina manpower ki award pa lehendana ba medical mahiroi sing amadi intern sing bu COVID-19 thengna ba season na ba thabak lokhat pa hokre basic training su ngasi dagi pi ba hokre lenga na lokhat liba khongthang asigi matang na pauksi esina advisor to Minister Health Dr. Sapam Ranjan Gawari sanabda hai India government ki Ministry of Health and Family Welfare gi under secretary na ngarang state sing na irakib asirul amana COVID-19 thengna ba honabada training panglaba human resource ki tangai fadaba leibana medical mairoi sing asi COVID-19 thengna ba sejina ba khangala khibani sohari mangna hai center gi paukta matung ina lenga na Jawaharlal Nehru Institute of Medical Science amadi Regional Institute of Medical Science ta MBBS amasum final year tamniba mahiroi sing postgraduate tawriba medical mahiroi sing amadi intern tawriba singbu COVID-19 thengnabda sijinna ba thabak lokhat paukre institution ani asigi
फाइनल MBBS PG mahiroi amadi intern tawribasingbu ngasidagi covid thengnanaba basic orientation course piba hokre so hairi amasum masida natana laingakna manpower singi award pa lehendanaba contract basis ta employee sing lawbusu hokre hairi magna hai hauji state asigi oina medical oxygen gi thoidokna award pa leitre state asigi oina oxygen plan ahum leirambadagi Sija hospital gi oxygen plan asi yarakhidabadagi plan anida oxygen puthokpagi thabak tawri Sija hospital gi plan asi su athuba matamda semjinduna oxygen puthokpa haunabasu honari amasum state asida medical oxygen puthokliba plan ahum asidagi oxygen stock tawksilaga thambadana tana state asida oxygen gi award pa lehendana ba lengakna manipur gi mapanda leiriba plan singdagi oxygen pusilakpa leptri ngarang Assam gi Nagaon amadi Nagaland gi Dimapur da leibo oxygen plant singdagi D type oxygen cylinder sahum go humdraga mari pusilakraba matungda Silchar dagi su ngasi D type cylinder sami Imphal thunglakre makha tana su mapan gi oxygen lakshinana bagi thawrang leiri haina ma makha takhi state asida oxygen gi award pa lehendana ba lakholakpa khongthang ama oina industries ki lamda sijinana ba thamba oxygen singchu lengana khonggatle haina su pawsna makata na panki makha sa tharak poina to papaw manamo Imphal East West kha cantonment lakthoklaga covid laisa thingma ngamloi TH Lokesor COVID-19 gi ani sewa wave na Manipur mi simina gi masing leptane hengalang basi thingnana bani haiduna Manipur lengana Imphal East amasum West khaktama cantonment zone laktokli basi covid ki laisa thingma ngamloi haina khundrakpam assembly constituency gi MLA thoksum Lokesor na phongdokre haina su pawsina makata na su phongdorakli amasum congress ku lusing basu oidibe MLA asina haiki Imphal East amasum West district na hotspot oina COVID-19 sandorai haiduna district ani asi khakta cantonment zone laktokli adubo atai district sing adu COVID-19 gi positive oibigi sangsu nomo gi wakhalagli masigi sumatakta miyam gi khudong sanana bani haiduna ayuki pung taruk tagi tara fawba akaknaba dukan khara hangan basina mi punbagi sang hantahanba ngamde maru oina hensang na pi leiba lakpasingna polakta krik inari bisina maram oiraga covid ke laisat hena pakthok sakthok hanbigi maram oheli makhoibu social distancing da pot yolhanana ba amasum leiba lakpa mising muna futtaruki arapa thamlaga lehanana bagi akhanaba thawsil ama fawba pahati leiba lakpasu yonbasu amata param ngakte masina maram oiraga Manipur covid nabagi masing adum hengalakhigani asiguma khudong sadaba mayam asi thuwaloi haiba taragadi complete lockdown thamagi tangai fadaba lei hen spawshin makhata na palli atopa pawmanamu covid ke anaba hospital pukhatpagi matangde advisory thokre covid-19 gi laisana kiningai oiba phibam yokshilakpadagi miyam hospital gi phamung amasu medical oxygen ward pagi kana mi painarakpa matam sida karama matamna covid-19 gi anaba hospital pukhatkadage haibigi matangda health ministry na section warol pirakle Union Health Ministry na masigi khwaidagi nauba advisory da palli madudi oxygen saturation hantaraklaba aduga masaya ma soktaraklabadi yumda isolation tawduna leiba covid-19 gi anabasing hospital pukhatnabagi warning sign amasu All India Institute of Medical Science AIMS Delhi gi director Dr. Randip Guleriana press briefing amada haki yumda isolation tawduna leidiba miyoi singna makhoi gi doctor singa samnaduna laigadabane saturation na maudraga humdoi natraga masidagi hantharaklaba thabak nabana singba tawraklabadi khudakta doctor contact tawgadabane oxygen saturation hantharaklaba 93 gi makhada kai hena sok tharaba natraga na thabak naraklabadi madu yumda isolation tawduna thamba anabadu hospital pukhatpa yare haibigi ingit piraklabane asiguma anabasing asi doctor amaga paw faunaduna legadabane aduga masada hanagi anab leba miyoi singi damaktadi khara hena cheksingadabane Gulerian makhatana haki mayai werap nabasingi damaktadi makhal ahum gi layeng haibidi oxygen therapy steroids amadi anticoagulants kanagane masi mapung oiba layeng bugi mawongni amasum pawmising unabadu da Delhi AIMS ki director na COVID-19 ngalingai da layeng bugi matangda section na ba wafam su phongdokhi multiple CT scan lawbugi matangda su section na ba haki multiple CT scan lawbugi side effect lay masina phanbagi mahutta mangjaban heli yamna kanadaba covid ki case singda CT scan lawbugi mathau tade CT scan amasum biomarker lan sijinabana hena naba hinjinabagi maram oibi yai hen spaushna panki
अतोप तेंतक पाव मनमो दिल्ली की सीएम केजरीवाल ना ऑक्टो अमदी टैक्सी ड्राइवर सिंह लुपा लिसिंग मंगा मंगा पीरगनी लाथोखरे न्यू दिल्ली की चीफ मिनिस्टर अरविंद केजरीवाल ना कोविड-19 ना सोहलबा यूनियन टेरिटोरी असिगी ऑक्टो अमदी टैक्सी ड्राइवर सिंह लुपा लिसिंग मंगा मंगा अमदी रेशन कार्ड होल्डर लाख हुमद्रागनी थोइद था अनि लेमना सेंग पीरगनी हाइना लाथोखरे हाइना पाव मन मखाता ना पल्ली अमसु मखासा थरकपोइना तोपा पाव मनमो यानखिबसिंग थबकतो ओन्थोक्त्रबदि खोंजंग चंगसिलगनी केएसओ हौखिबे अप्रैल 12 दा टेक्नोपाल डिस्ट्रिक्ट की मनुंगसन सिटी दा आसम राइफल्स ना थवोइदबदगी थोखिबा थौदो अदुगो मरी लेनेना खोइसाउनरबा मियामना तालिबा डिमांड सिंग लेंगाना लाखदरिबा मे 10 फावबगी मनुंगदा थबकतो ओन्थोक्त्रबदि खोंजंग चंगसिलगनी हाइना कुकी स्टूडेंट ऑर्गेनाइजेशन फोंदोरकली लुप असिना थदोरकवा सिरोल अमना हाइ हौखिबे अप्रैल 12 दा टेक्नोपाल डिस्ट्रिक्ट की मनुंगसनबा सितादा असम राइफल्स ना गेट हांगदोक तपदगी अनाबा अमा लेखिदबगी थौदोकी मतांग मरी लेनबा अथॉरिटी सिंगा यानखिबो वाफम सिंग थबकतो ओन्थोकपियु थौदो अदुगा मरी लेनना खोइसाउनरबा विलेज अथॉरिटी यूथ क्लब अमसुम केएसओ टेक्नोपाल ना सिता असम राइफल्स की कमांडर लाथोखिनबा अमदि सिता विलेज की ट्रांसफॉर्मर दगी सिता एआर ना मई सिजिना हंदबा हाइब वफमसिंग डिमांड तौदुना लाखिबने मसिगी मतुंग तरकपोइना सिता असम राइफल्स ना जियो नेटवर्क टावर की ट्रांसफॉर्मर दगी हौजिक मई लौदुना लैदि मसिना मई मदुदा जियो नेटवर्क ना मथौ तौबदा चाउना खुदोंग सादबा मयोनरी मरम अदुना विलेज अथॉरिटी क्लब अमदी केएसओ ना तालिब डिमांड सिंग असि लाखदोरिबा मे 10 फावबगी मनुंगदा मरी लेनबसिंगना थबकतो ओन्थोक्त्रबदि केएसओ ना डेमोक्रेटिक ओइब खोंजंग क्या संगसिलगनी हाइनसु सिरोल अदुना मखाताना फोंदोरकली मपालम की तेंतक पाव तंग मैम मरक थना हफ्सरमगे बिल मेलिंडा गेट्स खाइनख्रे माइक्रोसॉफ्ट की को फाउंडर हानगी सीईओ बिल गेट्स की लोइनबी नुपी मेलिंडा गेट्स ना सही 19 लुहोंगदुना लमिनरख्रबगी तुंगदा मखोय खाइदोकनरे हाइना ngarang निंथोकाब नुमिता लाक्थोख्रे ट्विटर दा फोंदोरखिबा मखोय अनिगी अपुनबा वरोल अमदा मखोय अनिगी मरक्ता लैनरिबा मरिगी मतांगना वखल मुन्ना खनथरबा अमसुम थबक कयामरुम तौरबगी तुंगदा मखोयगी लंबी तोंगान तोंगाना सतननबा मखोयगी वरेब लौरे हाइना मखोयना फोंदोखि हौखिबसै 19 अदुदा मखोयना थाजनिंगाय ओइनबा अंगांग अहुम योखलख्रे अमसुम मलेमगी मफम पुनमक्ता लैरिबा मियोय पुनमपो हक्सांग फबा पुंसी अमा लैननबा अमसुम वानथोक लेबा पुंसी लेननबा थबक तौबा फाउंडेशन अमा सगलख्रे हाइना मखोयना ट्वीट तौखि अदुबो मखोयगी पुंसी सिंग असिगी मथंगी तांकक सिंग असिदा मखोयना मतै मनाव अमा ओइना पुन्ना मखाताना लैखिबा यागनी हाइबिगी आइखोयगी थाजबा मखाताना लैत्रे हाइना मखोयना हाइखि अदुमैनमा बिल एंड मेलिंडा गेट्स फाउंडेशन अदुदा आइखोयना पुन्ना मखाताना थबक तौमिनखिगनी हाइना मखोयना फोंदोखि कोविड-19 क्लाइमेट चेंज अमसुम नुपी सिंगी हक सिंगी दमक $1 बिलियन यांखै हेना सही क्या सिदा कथोलख्रबा बिल एंड मेलिंडा गेट्स फाउंडेशन अदु मतै मनाव अनिना पुन्ना चलाइरखिबनी हाइना पाव सिना मखाताना फोंदोरक्ली लोशिलकपोइना तेंतक पाव खरग मैम शेयर तौजरमगे एमयू की गेस्ट हाउस ता लैबा मियोयानी पॉजिटिव ओइरे मणिपुर यूनिवर्सिटी की गेस्ट हाउस ता लैबा मियोयानी कोविड-19 पॉजिटिव ओइरपदगी मखोयगा का थंगना लैरिबसिंग नुमित 10 नि सेल्फ क्वारंटाइन तौनबा खनख्रे हेन्स पाव मनपल्ली अतोपा पाव मनमो ड्रग थिंगनबगी ड्राइव सथबदा राजनीति की खुद याउसिंदुना मिसमदा अवाब पीबा लेबक थीबनी कमिटी मयाई काब ड्रग थिंगनबगी ड्राइव सथबदा राजनीति की खुद याउसिंदुना मिसम प्रजादा अवाब पीबा मसु मराल सीनबा होनबगी थावोंग सथरकपा लेबक थीबनी हाना यूनाइटेड कमिटी ऑफ एंटी सोशल एलिमेंट्स कियामगे मुस्लिम एंड इनर्जेटिक एंड डिवोटेड कमिटी माइकेदी फुंदोरगली ngasi कियामगे मुस्लिम मयाई लेकायदा पांगथोखिबा पाउमिसिंग उनबदा यूनाइटेड कोर कमिटी ऑफ एंटी सोशल एलिमेंट्स कियामगे मुस्लिम की सेक्रेटरी एमडी अहमद अली हाई लमदम असिदगी मयाई काब निसा थिंगनबा होटनरिबा मिसम अमदा नमफुद हेक्ट मराल सिजिनबा तविगनो हौखिबा मे अहुमगी नुमिदांग वैरम पुंग 6 ताबदा इरिलबुंग पुलिस स्टेशन की ओसिना कमांडो टीम खरगा लोइनना माकी युमदा लाक्तुना अयाकपु ड्रग कारबार तौब इमुंगनी हाइदुना अयाकी युमदा संगदुना थीबुहुमबगी थबक तौगनी हाइरखि मदुदा महाना माकी ड्रग कारबार तौब मियोइसनते ड्रग थिंगनबा होटनरिबा लुप अमगी सेक्रेटरी नि हाइरबा फावबदा ताबिखिदे माना माकी युमदा थिनिंगबो मौना थीबा यागनी हाइना थियनखि पुलिस कांगबुना थीबदा ड्रग अमा फावबा फंखिते ड्रग फंगद्रबसु माकु पुलिस स्टेशन ससी हाइदुना नमफुदा पुना बहोनरखि
अदुबु लेकाई मियामना मरा लेतबा मियोय पुलिस स्टेशन पुबा यारोय हेना थिंगदुना सतखिदे हौजिक मुस्लिम सिंगी सेंगलबा सकहेन था मनुंग असिदा राजनीति की ओइबा यामना लौक्तुनबा मानबा मोंगदा ड्रग थिंगनबगी ड्राइव की मिंगदा अहाक अमसुम खुंजासिंगदा अखी अखंग पोहलंबा पुलिस की काहेनबा थवोंग अदु अकनबा मोंगना कंडेम तौबी ड्रग थिंगबगी मिंगदा आइनबु लाना सिजिनबा मोंग सथरंबा लेबक थीबने मैके असोमदा ड्रग थिंगनबा मियामगी लुसिंगबा अमा ओइना चेन चोंगजरिबा माहकपु ड्रग योली हाइदुना युमदा लालगा थीबा हुंबगी थवोंग सथदुना मियामदा इकायबा पीनबा होटनखिबा कांगबुना अहाकपु ड्रग योनमनी हाइबगी सबसाबा प्रमाण पिबा ngamdragadi आइन योएबा थबक लखोटलगनी हाइना एमडी अहमद अलीना फोंदोखि माना मखाताना हाइ मखल खुदिंगी ड्रग की ड्राइव सथबदा कोविड-19 की सेकेंड वेव तगी ngaktoknabagi satna kanglon ngakna sathabiyu loinana laikai laikai की क्लब मैरा पाइबे मसुम ग्राम पंचायत की प्रधान मसुम जिला परिषद सिंगी खुथांगना पाउ फाउनरगा ड्राइव सथबियु पामदबा थौदो वाथोक थोक्तना होनाबियु मरा लेतबा मियोयदा नमफुदा मराल थंजिनना होनाबगी थवोंग मतुंगदा तौबिगनो आइन बुलान सिजनबसिंग मरी लेनबा अथॉरिटीना मतम साना मियेंग संगदुना थिंगनबा होनाबियु हाइनसु एमडी अहमद अलीना फोंदोखि पाउसु लोइसलकपोइना तेंतकना मयामदा मरोइबा पाउंग खतंग अरोइबोइन हापसरमगे युमखाम इराबोट पुवांखै एसीगी एमएलए ओहेनखिबा हाई कोर्ट की ऑर्डर सिंगनबा हेनरीगी अपील सुप्रीम कोर्ट ना हयेंग खनरगनी कुमजा इंग लिसिंगनिगा तरागा तरेट की मार्च मरीदा पांगथोकिबा तरामथै सुबा मणिपुर स्टेट असेंबली इलेक्शन अदुगी रिजल्ट पांगथोकपगा पंथदना पांगथोकिबा मिखल अदुदा तरागा मंगा वांखै असेंबली कंस्टिट्युएंसी दा बीजेपी की मेरेप ओइखिबा युमखाम इराबोना पिटिशनर ओइदुना एसी अदुदगी रिटर्न कैंडिडेट ओइरखिबा ओखरम हेनरीगी मथक्ता फाइल तौरखिबा इलेक्शन पिटिशन अमगी एप्रिल तरागा मंगा इंग लिसिंगनिगा कुनगा मथोइदा हाई कोर्ट ऑफ मणिपुर ना पीखिबा जजमेंट अमसुम ऑर्डर दा इलेक्शन पिटिशन असिगी पेटिशनर वाई इराबोट पुवांखै एसीगी एमएलए ओइहनखिबा ऑर्डर बु चैलेंज तौरखिबा ओखरम हेनरीगी अपील था असिगी तारुकता सुप्रीम कोर्ट ना लखतुना खनरगनी हाइनसु पाउसना मखाताना फोंदोरकली अदुगी म्याम हुजकुइनदि पाउस मताना सलुसिनजरगे अदु अनौबा इ पाउलरगदि सुदसोइद मरक्तदु म्याम दा अपडेट पिजरके शेयरगा म्याम मतांग से काइनरसि दुगा पाथोकसगिबा सोइकिबा लानकिबा क्या यारसु म्याम ना ngakpigani and thank you